ngasi date 7 January 2025 numit asida Konsakun ke Longiram Naga village asigi kungi asida hoina yum sanaba hena inanupi amasu inanupa ani sina yum pham semse hena khoi subo matamda kuki singna laga JCB thaba subu yaroina JCB sasu tawbire adudagi hendoptuna inanupi sida su moina inthurga namthurga nupibu phubire adudagi hendoptuna miyam laga akhoida fatta moron sizinaraga akhoida tina laknabire aduna sigi matangsi akhoi thamo yam nuaitre aduna nagagi CSO leader singna si miyeng tabio haina haijabani huji soiba namthuriba inanupido mapamsida lepi mangondasu wari khatasnu ahakni moina phubibadu aisu nagagi nupini aisu aigi khunni ana lakpani aduga yum sage bakanda makoi na kuki singna yade ana aibu mitra kun muk nupa yauna aibu sumaina lakraga phabiraga aigi phone su loina kino thugai biraga aibu makhada sumaina pubiraga aibu phajana sumaina tawbire aduna yaradi akoi naga CSO singna sumari changbiduna sigisi tanabiu haibisi haini